ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯞꯀꯤ 15 ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯀꯛꯊꯠꯆꯗꯨꯅ ꯁꯝꯖꯤꯟꯖꯗꯨꯅ ꯂꯤꯖꯔꯛꯂꯒꯦ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯟꯗꯛꯇꯤ ꯂꯦꯝꯕ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯛꯂꯦ꯫ ꯊꯣꯏꯕꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯦꯝꯕꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯊꯣꯏꯕꯗ ꯀꯣꯜꯂꯒ ꯀꯞꯆꯔꯛꯏ꯫ ꯚꯥꯏ, ꯅꯪ ꯂꯩꯔꯝꯕꯒꯤꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯁꯦ꯫ ꯊꯣꯏꯕꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯇꯥꯎꯕꯨ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯦ꯫ ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯤ꯫ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯚꯥꯏ, ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯅꯣꯡꯁꯨ ꯁꯨꯝ ꯀꯟꯁꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯗꯣꯜ ꯇꯝꯅ ꯀꯥꯔꯛꯂꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯤꯡꯗꯣꯟꯗ ꯌꯧꯔꯦ꯫ ꯆꯤꯡꯗꯣꯟ ꯌꯧꯔꯛꯄꯗꯗꯤ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯀꯟꯅ ꯆꯨꯊꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯈꯣꯏ ꯑꯅꯤ ꯅꯣꯡ ꯈꯜꯂꯤ꯫ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯀꯟꯅ ꯁꯤꯠꯄꯅ ꯁꯥꯇꯤꯜꯁꯨ ꯈꯟꯇꯣꯛꯄ ꯌꯥꯗꯦ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯃꯒꯨꯝ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯤ꯫ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜꯒ ꯑꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯁꯥꯁꯨ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯁꯨꯝ ꯇꯞꯊꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯪꯕꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯂꯤ꯫ ꯂꯦꯝꯕꯗꯤ ꯃꯁꯥ ꯈꯔꯒ ꯅꯨꯡꯉꯥꯏꯇꯕꯒ ꯎꯈꯣꯡ ꯑꯗꯨꯗ ꯇꯨꯞꯄꯛ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯃꯇꯥꯎꯕꯨ ꯀꯣꯟꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯪꯂꯤꯕ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯍꯥꯏꯗꯣꯛꯈꯤꯗꯨꯅ ꯅꯨꯡꯁꯥ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯌꯥꯏꯔꯕ ꯃꯇꯨꯡ ꯆꯤꯡꯗꯣꯜꯗꯨꯒꯤ ꯈꯔ ꯍꯥꯡꯕ ꯖꯒꯥ ꯑꯃꯗ ꯂꯦꯞꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯎꯃꯪ ꯃꯣꯡꯁꯣꯡ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯊꯣꯏꯕꯗꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯐꯝꯊꯗꯨꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯃꯒꯨꯝ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯂꯦꯝꯕ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯁꯤꯔꯤꯕ ꯈꯨꯠ ꯑꯗꯣ ꯊꯥꯡꯀꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯗꯤ ꯈꯨꯗꯣꯞ ꯑꯗꯣ ꯃꯆꯨ ꯁꯪꯅ ꯉꯥꯜꯂꯤ꯫ ꯂꯦꯝꯕꯅ, ꯚꯥꯏ, ꯇꯥꯕ꯭ꯔꯣ? ꯚꯥꯏ, ꯁꯤꯒꯤ ꯃꯥꯏꯀꯩꯁꯤꯗ ꯀꯨꯝꯂꯁꯦ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯍꯦꯝꯕꯣꯍꯩꯒꯤ ꯏꯃꯨꯡ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯌꯥ ꯑꯃ ꯉꯁꯤ ꯉꯔꯥꯡꯁꯤꯗ ꯊꯣꯛꯂꯛꯏ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯤꯅ ꯀꯧꯔꯛꯄ ꯊꯣꯛꯂꯨꯔꯒꯅ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯔꯤ꯫ ꯍꯦꯝꯕꯅ, ꯅꯪ ꯑꯉꯥꯡꯁꯦ ꯃꯊꯟꯇ ꯊꯥꯗꯣꯛꯀꯅꯨꯀꯣ꯫ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯦ ꯃꯍꯥꯛꯅ ꯁꯥꯟꯅꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯦ꯫ ꯇꯥꯃꯨꯕꯤꯅ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ, ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅ꯫ ꯍꯦꯝꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯕ ꯀꯩꯅꯣ? ꯃꯥꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯆꯦꯟꯕꯒꯨꯝ ꯇꯨꯛ ꯇꯨꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯍꯦꯝꯕ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯇꯥꯃꯨꯕꯤꯅ, ꯇꯥꯃꯣ, ꯊꯣꯛꯈ꯭ꯔꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯦꯝꯕꯒ ꯊꯣꯏꯕꯒꯁꯨ ꯁꯨꯝ ꯁꯨꯝ ꯀꯨꯝꯊꯔꯛꯄꯅ ꯆꯤꯡꯈꯣꯡ ꯌꯧꯔꯛꯀꯗꯧꯕ ꯈꯖꯤꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯀꯨꯝꯊꯔꯛꯄ ꯑꯣꯏꯕꯅ ꯋꯥꯕꯁꯨ ꯀꯌꯥ ꯋꯥꯗ꯭ꯔꯦ꯫ ꯂꯦꯝꯕꯅ, ꯚꯥꯏ, ꯆꯤꯡꯃꯥꯏ ꯑꯁꯣꯝꯗꯗꯤ ꯈꯔ ꯐꯕꯒꯨꯝ ꯇꯧꯏ꯫ ꯊꯣꯏꯕꯅ, ꯚꯥꯏ, ꯑꯗꯩꯁꯤꯕꯨ ꯂꯐꯣꯏ ꯅꯠꯇ꯭ꯔꯅꯦ? ꯂꯦꯝꯕꯅ, ꯃꯥꯅꯤꯅꯦ ꯚꯥꯏ, ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯈꯣꯡ ꯌꯧꯔꯝꯗꯥꯏꯒꯤ ꯉꯝꯂꯞ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯂꯐꯣꯏ ꯄꯥꯝꯕꯤ ꯑꯗꯨ ꯇꯝꯅ ꯆꯦꯟꯊꯔꯛꯏ꯫ ꯂꯦꯝꯕꯅ, ꯚꯥꯏ, ꯑꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯐꯣꯏꯁꯤꯡ ꯑꯗꯣ ꯄꯠ ꯄꯠ ꯊꯠꯇꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯡ ꯑꯗꯣ ꯀꯣꯛꯂꯒꯤ ꯃꯇꯥꯒꯨꯝ ꯆꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯥꯀꯜꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯨꯝ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯂꯐꯣꯏ ꯆꯥꯔꯝꯕ ꯃꯈꯣꯏ ꯑꯅꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯊꯣꯏꯕꯅ,
ꯃꯃꯥꯏꯗꯣ ꯅꯥꯀꯜꯂꯣꯝꯗ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯃꯟꯖꯨꯅꯔꯕ ꯈꯨꯗꯩ ꯑꯃꯒ ꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠꯇꯨꯅ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯨꯔꯕꯅꯤ꯫ ꯊꯣꯏꯕꯅ "ꯚꯥꯏ ꯌꯦꯡꯉꯣ" ꯍꯥꯏꯗꯨꯅ ꯂꯦꯝꯕꯁꯨ ꯌꯦꯡꯊꯣꯔꯛꯂꯦ꯫ ꯂꯦꯝꯕꯁꯨ ꯎꯔꯦ ꯃꯤ ꯊꯦꯡꯅꯕꯒꯤ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯆꯥꯛ ꯂꯥꯝꯕ꯭ꯔꯥ ꯍꯪꯕꯒꯨꯝ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯗꯝ ꯇꯥꯛꯇꯨꯅ ꯍꯪꯂꯤ꯫ ꯂꯦꯝꯕ ꯊꯣꯏꯕꯁꯨ ꯑꯩꯈꯣꯏ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯉꯛꯈ꯭ꯔꯦ꯫ ꯃꯩꯇꯩꯂꯣꯟ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ "ꯅꯈꯣꯏꯕꯨ ꯃꯩꯇꯩꯔꯣ?" ꯂꯦꯝꯕ ꯑꯃꯁꯨꯡ ꯊꯣꯏꯕꯁꯨ ꯃꯉꯛ ꯅꯣꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯅꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯇꯨ ꯌꯦꯡꯉꯣ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯊꯤꯜꯂꯤ꯫ ꯂꯦꯝꯕ ꯊꯣꯏꯕꯁꯨ ꯎꯔꯦ ꯑꯀꯣꯏꯕꯗ ꯂꯐꯨ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯩꯃꯨꯟ ꯐꯥꯔꯕ ꯂꯐꯣꯏꯁꯤꯡ ꯌꯥꯟꯊꯗꯨꯅ ꯄꯥꯜꯂꯤꯕꯁꯤꯡ ꯑꯗꯣ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ "ꯃꯁꯤ ꯑꯩꯒꯤ ꯂꯐꯣꯏ ꯄꯥꯝꯅꯦ꯫ ꯂꯥꯛꯑꯣ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯥꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯈꯥꯡꯄꯣꯛꯁꯤꯡ ꯑꯁꯤꯗ ꯄꯣꯊꯥꯔꯨꯔꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯝꯕ ꯊꯣꯏꯕꯅ ꯆꯥꯔꯝꯕ ꯂꯐꯣꯏ ꯂꯧꯎ ꯑꯗꯣ ꯀꯛꯇꯨꯅ ꯃꯈꯣꯏꯒꯤ ꯆꯤꯡꯈꯣꯡꯋꯥꯏꯗ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ "ꯏꯕꯨꯡꯉꯣ ꯑꯅꯤ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯂꯛꯂꯣ, ꯑꯁꯤꯗ ꯐꯝꯂꯨ ꯂꯥꯛꯑꯣ." ꯂꯦꯝꯕ ꯊꯣꯏꯕ ꯑꯅꯤꯁꯨ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯃꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯀꯩ ꯂꯝꯗꯒꯤꯅꯣ? ꯇꯥꯝꯂꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯅꯣ?" ꯂꯦꯝꯕ ꯊꯣꯏꯕ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯂꯦꯝꯕꯅ "ꯀꯀꯥ ꯑꯩꯈꯣꯏ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯤ." ꯃꯈꯥ ꯇꯥꯅ ꯂꯦꯝꯕꯅ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯄꯨꯝꯅꯃꯛꯇꯨ ꯇꯥꯔꯕꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯁꯥ ꯍꯨꯃꯥꯡ ꯀꯥꯡꯂꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯉꯁꯥꯏꯅ ꯅꯈꯣꯏ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯐꯔꯦ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯍꯥꯏꯕꯤꯔꯝꯕ ꯑꯃꯈꯛꯇꯤ ꯅꯤꯡꯁꯤꯡꯂꯤ." ꯂꯦꯝꯕꯅ "ꯀꯀꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ." ꯅꯨꯄꯥ ꯑꯗꯨꯅ "ꯈꯨꯗꯣꯞ ꯌꯥꯏꯕꯤ ꯈꯨꯟ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯦ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ." ꯂꯦꯝꯕ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯣ ꯌꯦꯡꯉꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯎꯔꯦ ꯂꯦꯝꯕꯒꯤ ꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯣ꯫ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯤꯝꯕꯥꯜ ꯀꯥꯡꯊꯣꯔꯛꯄꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯀꯤꯠ ꯀꯤꯠ ꯂꯥꯎꯅ ꯈꯪꯅꯝ ꯅꯝꯊꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯏꯕꯨꯡꯉꯣ" ꯂꯦꯝꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯒꯤꯠ ꯂꯥꯎꯅ ꯁꯥꯐꯨ ꯀꯟꯅ ꯅꯝꯊꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯄꯨꯡꯐꯝ ꯐꯝꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯣ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯍꯥꯞꯇꯨꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ꯫ ꯊꯣꯏꯕꯁꯨ ꯃꯤꯍꯨꯟꯒ ꯌꯧꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯊꯛꯂꯤ꯫ ꯂꯦꯝꯕꯗꯤ ꯂꯦꯞꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥ ꯃꯁꯥ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯠ ꯁꯤꯠꯇꯨꯅ ꯐꯔꯥ ꯐꯔꯥ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯨꯄꯥ ꯑꯗꯨꯅ "ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯦ, ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯐꯒꯗꯕ ꯃꯥꯟꯗꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯐꯣꯏ ꯀꯣꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯈꯔ ꯁꯥꯡꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯁꯨꯛꯄ ꯑꯈꯨꯕ ꯂꯝꯕꯤ ꯑꯃꯗ ꯁꯨꯝ ꯆꯪꯉꯛꯏ꯫ ꯂꯦꯝꯕꯅ ꯇꯨꯡ ꯊꯥꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯈꯨꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤ ꯄꯥꯜꯂꯤ꯫ ꯂꯦꯝꯕꯗꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯡꯗꯨꯅ ꯂꯦꯞꯍꯧꯕ ꯑꯗꯣ
ꯂꯦꯝꯕ ꯍꯥꯏꯐꯦꯠ ꯎꯔꯛꯏ ꯂꯦꯝꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯇꯨꯡꯗ ꯈꯣꯡꯐꯝ ꯑꯅꯤ ꯑꯍꯨꯝ ꯍꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯇꯥꯂꯛ ꯑꯁꯤꯗ ꯂꯦꯝꯕꯒꯤ ꯈꯨꯠꯇ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯛꯏ ꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯏ ꯊꯣꯏꯕꯅ ꯚꯥꯏ ꯂꯥꯛꯑꯣ ꯄꯟꯊꯔꯒꯨꯝꯁꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯂꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯑꯁꯨꯝꯅ ꯑꯈꯨꯕ ꯑꯁꯨꯛꯄ ꯂꯝꯕꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯦ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗꯗꯤ ꯎꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯝꯊꯔꯒ ꯂꯩꯔꯤꯕ ꯄꯨꯝꯕ ꯑꯗꯣ ꯂꯨꯔꯕ ꯂꯥꯏꯖꯅ ꯆꯦꯟꯊꯔꯤꯕ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯑꯁꯪꯕ ꯐꯧꯅꯥꯁꯤꯡꯅ ꯄꯨꯡꯁꯪ ꯁꯪꯅ ꯍꯧꯔꯤꯕ ꯂꯧꯕꯨꯛꯁꯤꯡ ꯑꯗꯣ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯌꯨꯝ ꯂꯥꯟꯇꯛꯅ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯔꯦ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨꯅ ꯂꯦꯝꯕꯒ ꯊꯣꯏꯕꯒꯗꯤ ꯉꯥꯏꯍꯥꯛꯇꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯄꯟꯊꯔꯕꯗꯤ ꯐꯒꯗꯕ ꯃꯥꯟꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯉꯝꯕ ꯑꯗꯨꯗ ꯊꯨꯅ ꯌꯥꯡꯅ ꯀꯨꯝꯊꯔꯛꯂꯤ ꯐꯅꯌꯥꯝꯗꯤ ꯋꯥꯡꯅ ꯉꯝꯃꯤ ꯃꯈꯣꯏꯅ ꯀꯥꯔꯛꯄ ꯆꯤꯡ ꯑꯗꯨꯒ ꯄꯥꯡꯀꯛꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯉꯝꯕ ꯑꯗꯨꯗꯤ ꯀꯨꯝꯊꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯦꯝꯕ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯁꯤꯔꯤꯕ ꯈꯨꯠ ꯑꯗꯣ ꯈꯨꯗꯣꯞ ꯑꯗꯨꯅ ꯈ꯭ꯔꯛ ꯈ꯭ꯔꯛ ꯐꯥꯖꯤꯜꯂꯛꯄꯒꯨꯝ ꯂꯦꯝꯕ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯊꯣꯏꯕꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯊꯣꯏꯕꯅ ꯂꯧꯊꯣꯛꯀꯦ ꯇꯧꯏ ꯊꯣꯏꯕ ꯈꯨꯗꯣꯞ ꯊꯦꯡꯂꯨꯕꯗ ꯈꯨꯠꯁꯥ ꯑꯗꯣ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯈꯥꯝꯇꯦꯛꯏ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯅꯣꯡꯅ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯂꯦ ꯅꯨꯡꯁꯤꯠꯁꯨ ꯂꯩꯅ ꯁꯤꯠꯄ ꯍꯧꯔꯛꯂꯦ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯈꯨꯟ ꯌꯧꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯝꯕꯕꯨ ꯀꯣꯟꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯂꯥꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗꯅꯤ ꯏꯪꯅ ꯆꯦꯜꯂꯝꯕ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯏꯔꯩ ꯀꯥꯗꯨꯅ ꯑꯀꯤꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯆꯦꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯡ ꯑꯗꯣ ꯊꯨꯅ ꯌꯥꯡꯅ ꯂꯥꯟꯊꯣꯔꯛꯂꯦ ꯈꯨꯟ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯂꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯄꯟꯊꯕ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯊꯣꯡ ꯍꯥꯡꯂꯛꯏ ꯃꯆꯥ ꯑꯍꯨꯝ ꯑꯃꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡꯁꯦ ꯆꯦꯠꯅ ꯑꯃꯨꯛꯇ ꯂꯣꯟꯁꯤꯜꯂꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯥꯊꯨ ꯊꯣꯡ ꯑꯗꯨ ꯄꯣꯅꯥ ꯆꯦꯠꯅ ꯂꯣꯜꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯦꯟ ꯇꯥꯗꯅ ꯉꯛꯂꯤꯕꯅꯤ ꯃꯣꯏ ꯃꯄꯥ ꯀꯧꯔꯛꯄꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯑꯔꯥꯞꯄ ꯈꯨꯟ ꯑꯃꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯉꯛ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯡꯒꯥꯗꯣ ꯃꯩ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ ꯂꯦꯝꯕꯗꯤ ꯈꯨꯗꯣꯞ ꯁꯤꯔꯤꯕ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯂꯤ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡ ꯑꯍꯨꯝꯗꯨꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯄꯥ ꯃꯩ ꯍꯧꯒꯠꯂꯦ ꯆꯪꯕꯤꯔꯛꯑꯣ ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯥꯁꯥ ꯅꯈꯣꯏ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯜꯂꯒ ꯐꯨꯡꯒꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯏ ꯐꯨꯡꯒꯥ ꯑꯗꯨꯗ ꯀꯧꯅꯥꯅ ꯁꯥꯕ ꯐꯛ ꯑꯃꯈꯛ ꯊꯥꯏ ꯐꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯊꯔꯛꯏ ꯂꯦꯝꯕꯁꯨ ꯆꯩꯅꯥꯈꯣꯜ ꯈꯔ ꯐꯔꯛꯄꯒꯨꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯈꯔ ꯐꯔꯛꯂꯕ꯭ꯔꯥ ꯂꯦꯝꯕꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯅꯣ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯝ ꯄꯨꯝꯅꯃꯛꯇꯣ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯂꯥꯏ ꯁꯣꯜꯂꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯉꯣꯟꯗ ꯑꯇꯝꯅꯅ ꯇꯧꯔꯛꯂꯤꯕꯅꯣ ꯃꯄꯥ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯑꯦ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗꯒꯤꯅꯤ ꯍꯥꯏꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯗꯣ ꯋꯥꯁꯦ ꯍꯥꯏꯔꯛꯄꯗ ꯂꯦꯝꯕꯗꯤ ꯈꯪꯅꯤꯡꯕ ꯑꯃ ꯄꯣꯛꯂꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯀꯩ ꯋꯥꯅꯣ ꯇꯝꯃꯛꯑꯣ ꯇꯥꯁꯤ ꯅꯍꯥꯟꯋꯥꯏ ꯅꯨꯃꯤꯠꯇꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯦ ꯑꯩ ꯏꯇꯥꯔꯣꯏꯁꯤꯡꯒ ꯀꯥꯡ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ ꯈꯨꯟꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗꯅꯤ
ahal oirabi nupi amana aina chatliba ado munna yengduna lambi gi sidaida famduna leirami itaroi singa chatminarambadagi aina ahal adugi manakta changlaga asumna hanglami abo kaigino abokna ingonda munna yenglibade abokna pamibado nasuda tapiyo hanubi aduna shunupi ai isuda wa amakak sinaramge nang matam pumnamakta wa ase kaudabo oyuko aishu pukning changna tai hanubi aduna nahakna hayengwai pung pharaba matamda nahaki nakta athap khungang amadagi mitunglen thunglagani matam aduda nahakna nabok aibu ningsinglauko asi hek hairapaga itaroisingna aibu khutpai chinglai aina chatkibado hanubi aduna birang sinthaduna yengduna lehawi wasi tabadani lembadi leiba yadre nupa aduna nangna hairibasidi iben thau laihanbido soidna oigani ibungo adudi tanthadana mafum aduda chatnaba tawrase matamsu thengjilaklani lemba pung kaya taragi haiduna mahaki gari aduda yengi pungsu ani tadogi taramle lemba fuk hokali makhoi thorakle nupi aduna mahaki nupabu chathaningdabagi mawongda mapa haiduna kawrai lembasu khangladuna kakadi lehoro aikoi adum chatkrage nupa aduna ibungo nakhoi cheksinna chatluko asumna lemba amasung thoiba thongkal lomda thokre matei manawsu chatkiba lembaga thoibaga to yengduna lehawi lembaga thoibagasu lambi aduda asum lai maikai khudingmak nongna pungna mamle asok sangna lakna sipau lambida mi ama fawbu thingnade yum amaga su asoki matik lapnei tamnei thoibana bai ngasai harapado khungi mayai wai harapna natro lembana mane bai thoibana bai adala risibu karino asi haiduna lawrak aduda thoiba khudumbi thilli lembasu lawbuk lomda yengthorai lawbuk adugi fawmarak aduda karino khangdaba ama tharo maro onbagum tawri khonjel thokna sauna nganggi mawongsu tawri lemana bai sidi karino makhoi anidi yengningba amasu poklakli yengi haiduna tawrakpa matam adudani nong mamit khangkha khaglai makhoi ani mit ushalli panglakpa matamdadi ngasai lawbukta lehoba ado leiramdre thoibana bai lao asidi piwa mane haiduna lembaga makhoi ani lai khunya yorokadaba yamsilaktre sanapung oi kai oi tawba lampak amasu leirammi mafum ado yorokpadani karomdagino khangde leihau manam ama wanglawna namai khongthang yangna thanglamba makhoi anisu khongthang khara tapthai lemana bai manam sidi onthokna nuksikhreda choktharamba hakchangse pongtek te khalakle thoibadi leihau manam ado namlamde kharigumba haifang khangdaba namthiba manam ama namlai thoibadi khangle bandharabadi khudong thiba amadi soidana thoklakani haiba ase thoibana bai lao chalase haiduna lembabu khangching chingi adubu lemba handakti masa machi lengde thoibasu chingnaba amaga loinana lembaromda yengthorakpadadi lembagi tung oirapna karigumba musin muba ama mami sami tariba ado ure thoibadi chamtu chap yungkhre adubu lembadi thoibada munni yengduna mitfam hongduna adum lei thoibana bai lao bai haiduna lembagi makut ado kanna chingi adubu lembadi machi phawba lengde thoibasu upai leitre nupa oijerabasu thoiba mapi tanna kaplai nupa oijerabasu thoiba mapi tanna kaplai thoibana lemagi mamai aduda safu kanna khopakna anirak ahumlak thajilli lemba gyan tarai thoibana bai lao bai
हाइदुना लेम्बबु चिंग चिंगदुना लंपाक अदो नमफुदा लांथोरकले थोइबना तुंग ओंथोक्तुना अमु येंगी अदुबु तुंगलोमददि करिसु अमु लेरमदे लेम्बना भाई कइदोरगे थोइबा वा मखा अमु ताद्रे लेम्बदा भाई कोन हाइरगे लाओ चलसी असी हाइदुना लेम्बबु चिंग चिंगदुना पुरई खुन्या योरकपददि मखोय अनी कनादा हंगसिगे हाइदुना खंगाउनदुना लेरिङै मतम अदुदने वरी असिगी 15 सुब सरुक मतंग असिदा लोइजरे वरी असि पाथोकजबा मतमदा सोइकिबा ngamkiba kayarabashu mayamna ngakpiyu adum oinamag mayam nungsibiदुना चैनल असिबु मतम पुम्नमक्ता